Hello ma'am, good morning and welcome back to my channel. तो मैम ngasidi nungsa se jam fazana sadore do fi मैम se phawre se jengo मैम nungsa sadora banina pio lona phawre मैम. ꯃꯌꯥꯝ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯏꯅꯦ. ꯑꯩꯕꯨ ꯆꯥꯕꯨ ꯆꯥꯅꯤꯡꯉꯤꯅꯦ. ꯑꯩ ꯃꯨꯇꯥꯁꯦ ꯆꯥꯒꯗ꯭ꯔꯅꯦ ꯁꯤꯕꯨ? ꯃꯁꯤꯡ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯁꯦ? ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯛ ꯂꯥꯝꯃꯦ ꯍꯥꯏꯔꯅꯤ ꯆꯥꯕ. ꯈꯨꯇꯨꯝ ꯑꯃ. ꯑꯦ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯗꯣꯏꯅꯦ ꯑꯃꯈꯛꯇꯣ. ꯃꯗꯨꯅ ꯍꯦꯜꯂꯦ. ꯈꯨꯍꯥꯎ ꯑꯃ ꯇꯧꯏꯕꯣ. ꯀꯟ ꯀꯟ ꯂꯥꯎ. ꯀꯃꯥꯏꯅ ꯇꯧꯏꯕꯅꯤ? ꯁꯤꯜꯂꯤ. ꯊꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯥ? ꯀꯩꯅꯣ ꯈꯪꯗꯦ. ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯆꯥꯕꯗ ꯀꯩꯁꯨꯝ ꯇꯧꯗꯦ. ꯑꯗꯩ ꯆꯥꯔ ꯁꯤꯜꯂꯤꯔ ꯈꯥꯔꯤꯔ ꯃꯑꯣꯡ ꯑꯃ ꯇꯧꯏ. ꯑꯩꯗꯤ ꯃꯔꯥ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯤꯕꯣ. ꯅꯠꯇ꯭ꯔꯥ? ꯑꯃꯈꯛ ꯆꯥ ꯌꯦꯡꯉꯨꯅꯦ. ꯁꯤꯕꯨ ꯆꯥꯅꯔꯦꯅꯦ. ꯆꯥꯏꯅꯦ ꯑꯊꯥꯕꯁꯦ ꯑꯗꯨ ꯑꯊꯥꯕꯁꯦ. ꯔꯣꯖꯤꯗ ꯄꯤꯕꯤꯌꯨꯅꯦ ꯅꯆꯥ. ꯊꯣꯛꯑꯒ ꯃꯔꯥ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯍꯥꯏꯒꯦꯅꯦ. ꯗꯨꯗꯥ ꯇꯧꯔꯤꯒꯥꯏ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯔꯨꯟꯅ. ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯊꯔꯣꯏꯁꯦ ꯍꯧꯖꯤꯛ ꯊꯣꯡꯒꯦ ꯇꯧꯔꯤꯅꯤ. ꯁꯤ ꯊꯔꯣꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯊꯔꯣꯏꯅꯦꯕꯀꯣ. ꯖꯥꯝꯗꯤ ꯖꯥꯝꯗꯦ. ꯑꯗꯣ ꯊꯔꯣꯏꯁꯦ ꯆꯥꯅꯤꯡꯃꯟꯈꯤꯗꯅ ꯈꯤꯇꯪꯕꯨꯁꯨ ꯑꯗꯨꯝ ꯊꯣꯡꯉꯅꯦꯕ ꯃꯌꯥꯝ ꯀꯣ. ꯑꯩꯗꯤ ꯊꯔꯣꯏ ꯆꯥꯗꯦ. ꯑꯗꯨꯁꯨ ꯔꯣꯖꯤꯒ ꯗꯨꯆꯥꯒꯗꯤ ꯆꯥꯏ. ꯑꯗꯣ ꯃꯣꯏ ꯑꯅꯤ ꯊꯣꯡꯕꯤꯔꯅꯤ. ꯑꯩ ꯑꯗꯨꯝ ꯑꯂꯨꯗꯣ ꯀꯣ ꯑꯂꯨ ꯃꯍꯤꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯆꯥꯏꯕꯀꯣ. ꯊꯔꯣꯏꯗꯤ ꯆꯨꯞꯇꯦ. ꯑꯗꯣ ꯃꯌꯥꯝꯁꯤ ꯊꯣꯡꯗꯣꯔꯕꯅꯤ ꯍꯧꯖꯤꯛ. आलू कखीगे मैम तो मैम सिगा लेरे आलूगा थरोइगा तौरगा हजिक फुटलनी सिगा थरोइ से फजना फुटले मैम दोरा से लेरे आलू से फुटना लोरे दोरागा से जना ओतोंगा खरा अमा लौरे जेनमगा को अदे तेजपत्तागा मैम को हजिक हजिक थरोइ सिम हजिक ngौगदा वाटलेबा हजिक थरोइ जे ngौदोनि मैम हम से खंगसारे ꯍꯩꯖꯤꯜꯂꯒ ꯏꯁꯤꯡ ꯈꯔ ꯌꯥꯎꯔꯝꯃꯦ ꯐꯨꯠꯄꯍꯅꯤ ꯃꯌꯥꯝ ꯁꯤꯁꯤꯒ ꯑꯂꯨꯗꯣ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯗꯨꯒ ꯈꯔ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯠꯈꯥꯏꯔꯦꯕꯀꯣ ꯁꯣ ꯍꯧꯖꯤꯛ ꯉꯧꯕ ꯂꯣꯏꯗ꯭ꯔꯤ ꯁꯤ ꯉꯥꯛꯇꯪꯒ ꯉꯧꯈꯤꯅꯤ सिसगा थरोइदा ngौबा लोरे हजिक थोंगतलनिबा मैम को फोटो अमता कपमिनी दो हजिक मैम खांग से कम सारे थाव हापनी लेगी थोंगनी मैम खांग से सारे हजिक हापनी बजने दे ओतोंगा मु हापनी हजिक आलू से हापनेबको ꯂꯣꯏ ꯍꯥꯞꯆꯤꯜꯂꯒꯦ ꯉꯧꯔꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯍꯥꯞꯄꯅꯦꯕꯀꯣ ꯍꯟꯗꯛ ꯖꯤꯔꯥ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯌꯥꯝ ꯊꯨꯝ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯒ ꯃꯁꯂꯥ ꯄꯨꯝꯅꯃꯛ ꯍꯥꯞꯅ ꯂꯣꯏꯔꯦ ꯑꯗꯒꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧ ꯂꯣꯏꯔꯒ ꯃꯌꯥꯝ ꯊꯔꯣꯏ ꯉꯁꯥꯏꯒꯤꯗꯣꯀꯣ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯐꯖꯅ ꯑꯀꯨꯞꯃꯨꯗꯨ ꯑꯃꯨꯛ ꯃꯤꯂꯥꯏꯔꯅꯤ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯅꯦꯕꯀꯣ ꯃꯌꯥꯝ
ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯀꯗꯣꯆꯥ ꯁꯟꯁꯦꯠ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯁꯨ ꯃꯥꯒ ꯀꯣꯟꯅꯅ ꯗꯦꯜꯇꯤꯗꯣ ꯆꯠꯇꯣꯏꯗꯣ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯑꯗꯨꯝ ꯃꯥꯒ ꯆꯥꯎꯕꯤꯟꯅꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯁꯤꯒ ꯉꯁꯤ ꯊꯕꯛꯇꯣ ꯖꯥꯝꯅ ꯂꯩ ꯑꯗꯨꯅ ꯁꯤꯒ ꯀꯟꯅ ꯍꯧꯖꯤꯛꯁꯦ ꯏꯅ ꯈꯣꯠꯅ ꯇꯧꯅ ꯂꯩꯔꯝꯃꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯈꯖꯤꯛ ꯀꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯦ ꯌꯥꯝꯅ ꯏꯁꯪ ꯀꯥꯔꯦꯕ ꯑꯗꯨꯅ ꯃꯤ ꯇꯨꯗꯅ ꯁꯨꯝꯖꯤꯠ ꯄꯨꯔꯛꯎ ꯇꯣꯔꯅꯤ ꯁꯨꯝꯖꯤꯠ ꯁꯤ ꯈꯨꯇꯧꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯁꯨ ꯅꯩꯔꯣꯅ ꯈꯔ ꯁꯨꯝꯖꯤꯠꯇꯨꯅ ꯁꯨꯝꯖꯤꯠ ꯄꯨꯔꯛꯎ ꯁꯤ ꯌꯦꯡꯉꯨ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯍꯥꯟꯕ ꯇꯧꯔꯤꯅꯤ ꯈꯪꯗꯦꯕ ꯑꯩꯒꯗꯣ ꯆꯥꯒꯅ ꯇꯧꯔꯒ ꯇꯩꯅ ꯂꯣꯏꯔꯦ ꯑꯗꯨ ꯏꯁꯪꯅ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯈꯔ ꯁꯦꯡꯗꯕ ꯖꯥꯗꯦ ꯇꯨꯔꯗꯤ ꯀꯣꯛꯀ ꯀꯥꯏꯅ ꯇꯣꯛꯀꯅꯤ ꯑꯀꯨꯝ ꯑꯣꯛꯇ꯭ꯔꯦ ꯑꯗꯣ ꯑꯀꯨꯝ ꯂꯩꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯃꯨꯛꯇꯪ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯒ ꯆꯥꯅ ꯁꯟꯗꯥꯗ ꯕꯖꯥꯔꯗ ꯆꯠꯂꯨꯔꯦ ꯑꯗꯣ ꯁꯤ ꯉꯥꯔꯤꯁꯤ ꯂꯩꯔꯛꯏ ꯄꯋꯥꯗ 60 ꯔꯨꯄꯤꯁ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯈꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯄꯥꯟꯅꯞꯀ ꯂꯩꯔꯦꯕꯀꯣ ꯑꯗꯩ ꯁꯤ ꯍꯤꯟꯖꯥꯡ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯝꯆꯧꯍꯣꯏꯒꯤꯅ ꯍꯥꯏꯕꯗꯣꯀꯣ ꯂꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯤꯟꯖꯥꯡ ꯃꯌꯥꯝꯅꯤ ꯊꯤꯜꯂꯛꯑꯝꯃꯤꯅꯤ ꯑꯩꯗꯤ ꯆꯠꯄ ꯐꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦꯀꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯇꯧꯔꯛꯑꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ